Assam ki Dergaon de leiba Lachit Borphukan Police Academy de basic training lourunaba gidamak Nouna Khallaba tara amadi taramathoi Shuba Irb ki personnel Shing Indian Air Force ki akhannaba aircraft amada Ngasidagi Imphal Dagi Puba Houkhre Ngasi oina tara amadi taramathoi Shuba Irb ki Nouna Khallaba personnel company mangarom Imphal Dagi puraba hairi personnel marfu taruktagi chama phaoba company ama shaba oibana company manga asigi chaorakna apunba personnel chamangarom asi Ngasi Assam gidamak Imphal thadoklaba yairi Panba yabadi na personnel sing asi makhagi lambida pugani haina thorang torombani adubo na lokhaliba thorang adu lamdam asigi tongan ba loop sing ne yaningdaba phongdok-khibani hiramasida pauda mama Kumzali singani kunga humdo gi megi tang ahum dagi horga state da oiriba chaorakna tangdu laita da ba sinamara moira kanda miam da khudong cha da kaya mayong na leiri bani ngasi tom tv gi team na Imphal International Airport da leiri ba si khoi gi tara amadi taramathoi Shuba Irb personnel singi training tawna bagi Imphal thadoklaga khoi Assam da training tawna bagi makoi bu pu bagi film du mayam da yenghanab gi dam ga tom tv gi team lakjabani aduga Mafam Zidagi, Akoigi Irb personnel sing a Manipur Police Training College, Pangai the Vest the Holaga, Mafam Sida, Akoi arrangement of Ramaduna mini cargo, the Makoi Tabagi, Tabak to Kanachatari, the personnel sings the Karikari Kudung Chad sing, Mayokna Baduga Makoi the Pangai the Leve MPTC, the training to the with Sam, the training to West the Kari. Wakalon sing Phaoba Hedum, Puna Kamina Gitanzadu, Lomina Sedu Manipur Langaki, Maike the Gia, hairi turning to whatever personnel sing Asia by road the Punaba Torang Phaoba Torumba Lake Rabanedubo, Kudung Chada Bakaya Tolopana America Namakoisi, flight the Puraga, Makoi training of from Sing the Puni Hariduga, and Taza Bayaba Paugi, Matungina the hairiva, Mafam Sidagi, Pugadoriba personnel sing Asi, Asanda Leiva, Akoigi training center singi training center Ahumda. Akoy hariba puriba personnel sing asi training tawgani habiga wafam lai aduga training tawgadoriba manak nakpa mafam da khwaidagi nakpa airport ta flighting asi taraga makoi center du da pugani hari aduga ngasidagi hawgadoriba ngasidagi hawraga akoy gi personnel sing pubagi thabak chathaba sing asi mak loigani habagi thajabdi leite adubu marik chumba mafam sida duty assign tawriba akoy gi officer sing da hangba matam da makoi gi oiba tongan ba wafam sing phongdok ning the bagi wafam di lai irang je leitragadi akoi any state dum akoi tawda akoi kashu akai buju leite akoi gi Manipur gi MPTC pangai ju akoi college ole chida tawda su dum akoi sapchana akoi ada tawdu kashu cho point dikhale dubu irang na maram oraga kamena sinbirak tana hujikti akoi mathakta haidi akoi cargo da sinbiraga akoi chattaga Assam doina tawrani du kashu kai badi leitre dum Assam da tawr bai je akoi sapchana akoi police ma oibegi haitare ARB ma oibegi sapchaba monda akoi training tawraga yam nongai na thukchara ani akoi Himalaya gidamak koi shaba to bamu halakini hujikti sarkarna ikoi gi awabasi ubiraga mayangi kari si khanbiraga mathakta punena sinbireba thorang se asuki matik nungaire asuki matik penje candidate khuding maksu asuki matik yam harau nei ahanbada sarangna ramba mayamdo mathakta purani haibagi hek pautaba dagidi mayam se asuki matik yamna nungaiba harauba amasung ekhoi isa se life se security amadi sarkar nu pibire ekhoi si aso engam de ama phoba thu aroi haibagi nungaiba duna mayam punamak se harauba haibadu oi. First of all, I really thanks to Chief Minister and Government of India. Ekhoi bu si flight ki arrangement tawraga pibu se yam thakat chare ekhoi 10 and 11th Commander CO and MBDC Commander Shing bu su yam thakat chare waina. I want to thanks for arranging this. 10 and 11 IRB personnel sing si ekhoi samgi tongan ba training center ahumda training tawgani na koi MPTC dagi vasta puraga airport leibuduni aduga hairiba personnel sing asi tom tv gi maikai dagi su koi yamna mai park na training loiraga Manipur iramdam aduga laivak si damakta faba thabak torokani haibagi thajabadu thamjre aduga training asi mai park pa oirsuna haina tom tv gi maikai dagi afa mangol pijri aduga training asi na haidare akoi gi laingak ki thabak ama torok matamda masagi oijava punamak thadwe haraga laibaki damakta kathokpa na mang tharaga thabak torokpa oirakani haibagi thajaba sing thamjari aduga leiriba state sida leiriba tangdu leita da basing ase training chatka dauriba khongsan ga dauriba personnel sing gi maikei dagi su yamna nungaitaba makoina training fangma matungda laibak sida koi shanti hanjal hangani aduga amuk hanna koi nungaitaba thodok sing to oloiba wafam sing su phongdok lammi Ramsing matang da Tom TV news ki da mag isa map kaugdon deriba yaifo maitei kharibung boloina na video journalist Ivung Olaisram Imphal International Airport